Numit Kharanigi Mamangda Arambam Nanao Koba Miyoi Ama Imphal Police Station gi SI Amana Luchingba Kangbu Amana Sana Lawi Haibaki charge da Fubada Laikidrabagi Imung Manungi Awabada MPCC na Matampum na Makta Saruk Yaduna Laigani Hairi Wafamasinga si Congress Vavan da Pangtok Papaugi Mifam Amada Party Asigi Wangangloi Amasu Oiriba Advocate Rabi Khan na Fongdokibani Mahak na makha taraduna police custody da mi hatpa sibagi thawang asi condemn tawi thodokadu da laikidrabagi apokpina court chapchaba inquiry ama tawbinaba haijabadagi court na judicial inquiry ama tawnaba khanganba laikre inquiry asi report Chayol anigi manungda pikhalaknaba khanganba laikre court na matam chana lokhatlagliba khongthang adubu ikai khumnaba amadi thagat pifam thoki haina Mohammed Rabi Khan na haiki chahi khara asigi manungda hojik laidiba government asi matamda custodial death khara thokre joint interrogation cell haiba ain gi wangmada lingkhatpa paramilitary army police amadi atop force kaya lingkhatuna Manipur da makhal makha kaya gi torture ama tawbada sikiba miyoi khudingi langla langjil hojik fawba phangdre police department laina makhoidagi tawgadaba asa law and order fare hairaga karamna police ki makuta yaukhraga asigumba thokdok asi thoklibano haina hangki karigi damakta SI amana magi khongbuga loinana asigumba thabak khara tawba matamdadi khanghaude haina nanthokpa hotnabagi kari mathau lei masida station adu ki officer in charge ki ayaba yaudana thabak amata tawfam thokte haina khale masida chenariba sing ain gi oiba matik chaba chairak PBU haina MPCC ki mute silladuna Mohammed Rabi Khan na hanglakle Matau karamna FIR yautana case register tawdaba amabu faraga fuba chaibagi thawang asi thinghodrabadi Manipur miyam gi maraibak thiba haibadu oiragani haina supanki Kesuba darkhas khaduna proper inquiry tawnaba haijabadagi Chief Judicial Magistrate Imphal West ki court na judicial inquiry aba athubadi marki damta thagatpa ngasi dagi sahi kharasi gi malumda 2016-17 hogalapa adwagi matam sida paaba present government sigi matam sida sel GIC aidana ai kwangda linkpa adu interrogation cell koigi Manipur police masakta da constable ojaba manjur rahmat ko ama 2019 gi March ta phama thoida GIC custody the seat inquiry matoki Madugi inquiry adu gi report matam sana thamen the session judge decision session judge Imphal is thagaki tameng gi thodokta jimini sir awa thoronda madugi mapam dari phar pukiba athwan awai ko ba Imphal court namadu chena bandati haina bail thokre aikhoina police department laina aikoi police department ki tawgada ma asado ngasidi Lamdam sida dole order fare